Boyna Pandam Pausi Digi, Chandel Amadi Tengnoupal District Kuki Gilam Natte haina Chandel People's Naga Organization PM the C Pisin Cre. Kukizo MLA Tarana demand over the Ikai Kang the Bamong the Ipong Pong Nagagi District Sing Jokshalaki Tawong, Kandem Tawi. Singi District Mangara to Hype Sip Secretary Amadi DGPG Post Natraga Masigamana Pamsing Tambina Kukizo MLA Tarana Prime Minister the Memorandum P to Natakshin Kiba Duda Chandel Amadi Tengnoupal District Jokshalaki Tawong Adubo. Chandel People's Naga Organization Prime Minister Narendra Modi the Ibisirol Taduna Akan Mamon getting the Pungokre. Chandel Naga People's Organization losing Missing a Queen P the Pishin Kiba Sirol Duda Palivati. Chandel District Mamanga Digi Kunda Laitadun Laser Labama Pamasiga Asiangu Lamgimapu Wedipa Naga Tribe Mapan Havidi Aimol Anal Sote Koibu Lamkang Maring Monsang Mayuanamati Tarauna Ladipama Pamsing Sibukumza English and Tarakatrukta Matamadugi Manipulangana Kunjasing Apamaki Mayokta Sandelamadi Tengnoupal Haina Nampu the Anitona Kaidokibani Matangasida Angapama Wedibidi Kukizo Emile Tarana Naga Purupta Tanaramba Taudana Makogi Tokai Secretary Amari DGP Natraga Masigamana Pamsing Tambina Batauki Mana to the Ikai Kang the Bamonda Ipong Pong Akugi District Jokshalakibasini Nagamian framework agreement gi makata tung koina maram saba yetna ningai oidaba ikai khumning oiba waroisin ama purakpa khawrang na ngai ringai ser asida kanagum naga na taba furup khudingma ki oina pekhatpa makal ama hektagi administrative arrangement naga gi lam inchi ama phawba sopyaroi masi hiram amatada yasinaba purakloi maram masina kukizo MLA tarana pisin kiba memorandum adu taliba singi district manga gi tokhaiba chief secretary ama DGP post natraga masigamana phamsing thamnaba Demand to the Chandel Amadi Tengnoupal District Yokshalakpa, Nagamiam gi Apamiki Wamadane, Tawong si Akan Mamuna Kandimta, we had a serial to the Prime Minister Gipping Singing Kihadi. Nasinumi the Waram Fong Kibatuan to one Manipuri Sipong Singamasum Toki, but although I talk sing the Gimarubi, Ipausing Miam the Tamzagi Anmada, Kangli Paki Maida News the Kilokosaraga. Risang Kaising Lake the Bigitaruk Subuning Sing Toram Pangtokre, Satagari Assembly session as rule you wang with the Pamba session Oregani. Ibobi. Manipur State Minister Oiramadana Rajya Sabha MP Su Oiramba Risang Kaising Laikidabigi Taruk Subaning Sing Toramasi Manipur Pradesh Congress Committee MP Sishina Sinduna Congress Bona Pangtokre MP Shishigi President Kemega Sandra CLP Gilusing Okram Ibo Piamadi AICC ki Steering Committee ki member Gaikhagamna Toramapu Atoiba Mitung Lenamadi Atoiba Langbirakpo in Serugyadan Pangtoki Toramaduda CLP gi Member MP Shishi gi thaupu busing amadi party gi thaumi sing na sarukyaki laikidraba Congress party gi lusing ba ma oiramba tana state asigi minister oiramba Risang Kaising gi photo da miyam na haikal laikat tamduna ikai khumna bu utpana thauramadu gi mapung oiba saktamaki thauramadu ga mari lenana paumi sing na hangbu hongi pakhum piraduna CLPC gi lusing o ibu binaki Ngarang state lenga ki cabinet mifam na August kun nga mapanda Manipur Legislative Assembly gi mifam tauna bo wore blau khiba ga loina governor da assembly gi saman tawbina ba haikre adubu session asi normal session oigetra oiroidra haibadri governor na matawkram na samon tawrakpa gi haibadu da khanglagani assembly session phamlagani hairabani na haujuk lamna masida thoklibi irang asi gi matangna kari pukhatpa yabe gi haibadu sem saragani Madugidama Atubada CLP gi mifam pamduna khanaragani sungsoi soiduna lebaki web issue sing puthokuna khanaganaki MPCC gi president Kaisa Mega Sandrina lenga asna normal session ko bangam da baibisi manungna karigumba khara laire haiba phongna takoni normal session pam da baibisi house gi members sing gi hak mat pada natana miyam gi hak sumat pani sathagadari be session asi emergency obi yabi gi maram sound lai maram aduna rule gi wangma da pam session ogani lamda masida thoglib irang asi gi woroisin pragna bkhona badasu awaba ma oigani haiken su pawsida makhatana phongdurakli amarom dana Se Minister na CL logduna mi pampang tokre Se Minister N Birena thobu oiduna ngasi lenga asida yawriba Minister MLA amadi tuan ba loisang singi official singi oiba mi pam ama CM Secretary ta pangtokre ngasi gi mi pam aduna haujuk lamda masida thoglibi irang asiga mari lenana center amadi state lenga na santi hanjilagna bala kholiba thabak thoram singda saruk yana ba madi state asigi setmi lon Fagat Anana Bakanaki Hadi Amaram the Assam the Kundari Bamite community ki mute singer sunga si Minister N Berenga Mark office the Unaduna Warisana Kredi. Se Minister Unabad CM Gimaki Asama di Manipur Sakatarangi Tabak Toram Sinda Mapung Taudang Novamadi Hausu Manipur Togli Iran si Santi Hanjan Hananaba Hotna Minasi Hanasu Apple Tokedi Amarondana
gari double parking toksinbadagi miyamna lambi sathok chasin tawbada awaba mayoknare Imphal Head Office Mapari ki School Krishna Premi Oil Pump gi National Highway number 102 gi lambi gi saruk ani niyam sumna gari parking tawtre double parking toksinbadagi miyamna lambi sathok chasin tawbada yamna sauna awaba mayoknare lambi pari ngasi gi yelom My room the new Secretariat Office, All Secretariat Imphal Police Station, Police Headquarter, CM Bangalow na singma maru ebo office ng lady. All Secretariat mamang na gine, Head Post Office pawbagi lambigi, yellow my room na miyam na nagadaba lambigi sarukta, niyam la ng gari parking taksili, masigi matakta double parking tawdo na gari amuksuk kamsili. Maduna hari ba lambi pari ngasita ayuk pung taretagi hauna, numidang weram pung taruk pawa, aduki mati traffic jam oy bahay badu wari. Niyam lana double parking toksinali basingsu mari na traffic police na control to bangamdre amaram na Manipur Police Headquarter gi oiba gari parking leitabadagi Police Headquarter gi mamangi lambi gi saruk kya kansinduna gari parking oisinbadagi CM Bangalore Police Headquarter AG Office Transport Office amadi State Bank na singmada lakpa miyoising amuke hena gari parking oibadagi mapamasida traffic jam thoktuna sathok sasinda kudong sada bamayonare Maramaduna niyam lana lambi paring isu lambi gi nakal gari parking tawriba si athuba matamna lakthoktuna mafam saba mada gari parking samgatuna lambi sathok sin tawriba singi aphaboi gani hiramasida Manipur lenga ke athuba miyeng sangbi hainasu praja section kya digi press ta phungdok narakli atopa paw madana harau thelamadi kautruki maning thangma sarukta kuki lalhawi singi bunker kya paring sadun leire Imphal West District ki Lamsang Police Station ki manungsan Sports University lairiba harau thialdagi kautruk taba Kangpopi District ki manungsan ba mafam sing asida kuki militants singi bunker kya paring sana lairi hari hariba mafam asida hauji kuki militants kya thomjilaktuna lairi kuki militants sing asigi manungda marueba masak naiba kuki gi leader amasu yaure hari Pausna hai hariba mafam asida numidangi matamda gari kya thomjilaktuna kuki militants sing honjilaglaga thampam moire masida afaba makhalgi khusu khulai kya su hariba mafam asida paishillaga leibra haibigi singna ba phawre maduna ikuidana numit khrani gi manungda hariba mafam asidagi mitei khulromda kuki militant sing numai kapsilaktuna attack torapu yabagi singna ba laire mara maduna Manipur lenga ki mekedi athuba miyeng sangduna hariba mafam sing asida masing yamlaba security force thomjinduna coming operation singba sataduna kuki lalabu sing sita thokpa madi fogat pigi thabak chathaba khunjasna pamne ni su paukstas phungdorakli amaramdana Kumbi Kendragi napat amadi tangjengdagi relief camp na sangjapam lauduna lairibising nauna khunda laitana bu wafam khanakre Megi tang ahumdagi haudura Manipur thoglibi irang sina maram oiduna koki militant singna mayu maikei mai thadoki bedagi lanje naraktuna relief camp singna sangjapam lauduna lairiba Kumbi Kendragi manungsana napat amadi tangjengi miyoi singbu nauna khunda laitaba yanaba khana nainabagi mifam ama wangu en napat surrounding clubs organization sinduna sanangkhong Khana Sabu Ibudau, Wangpuril Gilabuna Nasi Pantokre. Tauramdu the Manipur lenga ki mihit oina Lilong AC MLA Abdul Nasir, Kombi AC MLA Sanasam Premchandra, DC Bisnupur Lorembam Bikram, Taruk Supa, IRBG CO Thoksam Sangadeva, Kombi PS ki OCO Dorendro, BJP Kombi Mandal ki President Seram Angoksana, Borayangbi Gram Panchayat ki Pradhan ki nominee M Ramesh na Thorma poiki, Thoram the Saruyaki ba napatang zengi yumai thakraba relief camp the lady bamiyoi singna, Makoigi Mayumake Langana, Nauna Sabina Bohona Biba Taram Ogli, Taubuta Bukuki militants in a Lalaga Makoi the Landara Katra Highway Akiba Labana, Mapam State Forcing Langana Tambio. Kuki militant sing is hariba bunker sing lotopio, Kuki militant sing mapamashitagi takopio, have wapam sing fundoki, Tauramaduga Mari Lenin and Lilong Ashiki Abdul Nasir Fundoki Bida, Langan Atubumatam Toglib Iran, Lucinda Santi Prognaba, Leptana Honari, Loinana, Lanjena do not relief came the lady Bamuation Hana Gimatogum, Kundaleta Hanana Bamiam, Apam sing Atubumatam Tabako and Tona Bohona Hari, Tauram Gamari Lena Kumbi Kendri MLS Prem Sandrena Fundoki Bida, Miam Latraga, Langak Legata Vanati, Iranga Sibu Toga Liba, Mipata singing Mataka Langasina, Serak Pina, the same Sarah Hensu Fundoki. Atop Pau Madana, Assembly Secretary notification Matokre, Indian Constitution Article 174 Clause 1 Gimatuk Netaragani to Manipur Legislative Assembly Gimari Suba, Session August Kungamapan Ayupung Tarama Tuitaba Matandagi, Pamba Honova Manipur Governor Anusia Wikena Samantokre. Iramisiga Mari Lenin Manipur Legislative Assembly, the Governor Gimake Siro Amangarang Taki Bagulina,
Manipur Legislative Assembly ki Secretary ke magazine notification ama thokre panba yabadi ngarang state cabinet ki mifam ama pangthoklaba matungda August 28 assembly mifam pangthoknaba warep lawraba matungda governor da mifam gi saman tawbinaba se thakibane haidi amaromdana Thayong gi kihom ton mart from mama amadi horticulture department na law leiba hore Manipur gi manungda khwai gi hawba ki hom gi pothok pothok pada maming satliba andro kendra gi manung sana leiriba Thayong kul gi farmers sing thariba ki hom Manipur lenga ki horticulture and soil conservation amadi Manipur organic mission agency mama anina ki hom gi pothok pothok liba farmers sing yana ba puraktuna leiba hore Ramesu gi matang na pauksi siga mama gi project director oiriba Devadatta Sharma wari saba matana phungdokibadi Thayong gi farmers sing thaba ki hom si horticulture and soil conservation amadi Momana hauzik leiba hore puna kiyong gi pothok ton sama mathok tai adubu Thayong gi kihom metric ton marfudi phangma ngamgani haina satawi Thayong gi leiribi kihom sina mega fruit likla amadi Delhi da supply tawba hore Thayong gi farmers singa hak thengna unaduna kihom gi pothok singa se amata sithaduna leibada yana bama purakra hiri Mana makata na phungdo kibidi Thayong da hauzik pawbad acres ani gi yankaida kihom parks na thari maduna lomi singa su kihom thaba sina amata ngairaba income lakningai lambi hoiri maduna Thayong gi lomi singna puthokli ba kihom si leinabi ki lambi ama mama ama sum horticulture department sinmani kihom gi pothok osi marang kaina phanglabani na tikla gi machinjak watana hunma ngamlagani masina kihom thari ba lomi singa madi kihom digi makhal kya kya gi hai mahi asa atha ki item kya puthokli ba factory singa sigi su asabu kana ba ma oiraga naiki matam pharingi matam dadi Manipur gi kihom gi pothok puthokli ba khoksabong Bonglon, Kangsup amadi Kangpokpina singba mafam singni kihom gi pothok osi lawrami adubu ngasidi Manipur thoklibi irang asina maram oiraga mathakta pankriba kihom thariba khul singasidagi kihom gi pothok phangma ngamdre haujikti Thayong digi kihom singmi gi thabak sathaduna mari lenaba factory singda kihom supply tawba hawre hanesu mangna phungdokhi makha satharak poina topa pawmana Manipur lengana singdagi kuki militant sing takthoknaba combing operation tawba ngamdre Thabak phabas haduna tampak to in combing operation tawduna leire Manipur gi tampak singi taina ba mafam kya kuki militant singi kem amadi bunker kya saduna leire hariba mafam singa sidagi numai kapsilaktuna mitei khul kya landasin bagi thabak yamna to in satharak le haipa kanglabasu Manipur lenga na hariba singi mafam singa sida combing operation park sana sathaduna kuki militant sing fakana ba madi takthokna ba thabak pekhat pangamdre Masigi on taina bada tampaki mafum kya do oina combing operations sathaduna thabak phaba saduna leire haina praja section kya digi phungdorakli praja section kya digi press ta phungdorakli ba siki matung inadi haujuk oiriba phiba masita Manipur lenga na kuki lalaubu singmu ipong pongna yokat saugat paga manare masing yamlaba state security force amadi central security force lising yang khayena Manipur da thomjilakli ba sina ngasi phawbra Manipur gi mission praja singna numai kapsinduna landaslakli ba kuki militant singdi ama phawba phagat pangamdana leire oiriba phiba masina takpani Manipur lenga na kuki terrorist singasi mapung phana sokole haibadu takpana hairi hauju Imphal West is amadi Bishnupur district ki tampaki singa taina ba mafam da kuki militant singi mahum saduna leire haibi security personnel singna drone thagatunu yengma matamna irai laina khangma ngami madudha natana makoina ayuk nungthul numidang khaidna numai kapningma matamna kapna landabagi thabuk sathari hairiba kuki militant sing asigi laifam sing makoida sana thanaba polam sing nomai amadi nomai maru sing loinana gari kaya kanana supply tawribano haiba khanglabasu lengana ngasi phawbo ain goiba thaba amata lokhatan lairiba karigi no hainasu haiba wahang songlakli Praja section kya digi phungdok narakli bidi tha ahum helaba kanglup ki lal sikuki terrorist sing sina thogali bani haiba Manipur lenga na khangni bani adubu masing yamlaba central security force amadi state security force na karigi damakta makhoibu takthok ngamdri bana takthok na bigi pekhatam thokpa thabak sing adu Manipur lenga na paikhatana leibidi kuki militant sing na thawna pangal happy boy na thokpadi ngasi phawbo makoina khutling dunu leibigi maram ne hairi Kuki militant sing si minister N Berena asabu thaudang loduna makhataba minister ama MLA sing manaduna takthok si hairabadi numini ni fan sangloi tawphom tokpa thaba si tawba ngamdaduna leiribe center digi sabi tharak satpa gari gum center lenga ki yathangai dur maming tegi oina lebak ngakpa ki thabak tawbadigi kuki militant sing na nom gi lakslak pe henjlak pane maduna Manipur lenga na kuki militant sing si
ताकथोप ngamdrabadi leibak miyamna takthoknabigi thabak paikhatpa yabigi oithokpa adusu yamna nakna lei haba chief minister amadi atai minister MLA singna khangna pangthokpham thokpa thaba adu pangtho singna combing operation tawduna kuki militant sing takthokpa ngamdraga tampakta combing operation tawduna thabak phaba sabana manipur tangdu leitaba purakpa ngamlo henasu praja section kyadagi phongdoknarakle makasa tharakpo ina to papomna security singna khulai khara fagatpa ngamle security force na lakolakpa khongthangi saruk am oina ngarang Imphal West East Thawal Kakching Chuchampur Tengnoupal Kangpopi amadi Bisnupur gi tongan mafam singna combing operation sa takhre Imphal East Kangpopi amadi Tengnoupal sa takhiba combing operation tongan nongmai taret kapi yari nongmai maru marfuga matu fokat pangam ki haina Manipur police ki control room digi thadorak pa serol man hairi serol sina makha tari pati pamda ba thawtok sing thoktana ba tongan mafam singda check post sama kungamapan hangdoktuno section tharang thabuk lakhali logi wangmada thabak tobo miyoi lising amaga sahunga humfuga mapan su fogat pangamle Imphal jiri lambi paring na ngarang jiri bamdi tongan polam sing puba gari samaga humthraga mathoi security na ngak siendu Imphal yorakradi makasa tharak poina paujal pausi digi to papauna thawai khulda BSF thamlagani thasu gi taraga nipan ukhul district ki manung sanba thawai khulda masakhang da khulai pai bisna kuki khunja hum nongmaina kaptuna halam khraba matung khunja sina lengang ta akan ma pressure pirakpadagi hairiba khul sida khunja simunga na pagidama BSF ki team ama athubu matamna deploy tawraga na official source amana phungdurakli hairiba kongthang se chief minister N Birena handa Republic Day thoramda Chuchampura kuki zo community sing apapa makhal ki khulai utuna pere tawkhibagi report Chuchampur gi DC amasum SP dagi report kawkhraba matung security measures oina thawai khulda BSF thamagi khongthang se lokhalakhiben hairi source asin hai Manipur irang hek tholakpadagi ngasi power BSF ki company humfurom district sing the district administration sing law and order ngana bagi dama deploy tawdun lairi tangai phadrabadi hen forcing thamna bu hotnari hen su paw sida su palakli amaramdana nungsi sanana laina ba athubuda hotnabiyo tha ahum henjilaglaba irang asina maram moiraga Manipur manglomna satpagi mutta maning handuna khunayam oirakli masidagi kananabagi damak mari lainaba sing athubu matamna warasin puraktuna tangdu leitaba furup khuding amat oina nungsi sanana lainaba athubu hona biu haina All Manipur Democratic Women's Association appeal torakli association asigi secretary ayekpam ashabalana thadurak pasir orman hai All India Democratic Women's Association amasum All Manipur Democratic Women's Association ki meet kang bomana Manipur gi governor Anisha oike unaduna hauzik thokli birang sin maram oiraga supham nompham leitaba madi lanjena duna relief camp sing sangjapam lauduna lairiba singi sel thungi phibam ka hena sokchilakpi awaba mai unariba kaya pogdamki masina maram oiraga bank ki loan gi sindoi singmangam dabigi thak yorakpa sida matam khragi oina loan gi sindoi thiba lephan biu haijabada yabiduna sahi amagi bank gi sindoi thiba lephan bigi dama governor bu thagali amasum phibam sadan leram laba moirang senthongi relief camp su athubu matam da miyeng sangmina ba haijabada thagali haribi relief camp sing asida association asina su relief materials sing khusina khibaga loina setminol lehanana ba dupna singba sanaba khushinna badanatana karamna sagan haibasu taklam khianisu paw sida makhatana phungdurakli loisilakpoina topa pom iroi sembada mai tharaga hatkibagi thaudok CBI na thigalagani hauju state asida thokli birang asigi mari leina June mari da nupa macha amaga mama yauna mado chakloinana miyamna koirengai da mai tharaga hatkibagi thaudok CBI da thigalagani CBI gi official amanhai Manipur da thokli birang asigi mari leina agency sina tongan ba case kulongi FIR singnauna register tawbuda hariba June mari gi iroi sem da thokpi thaudo asisu amani official sin hai June mari gi iroi sem da thokki ba thaudo ka mari leina Lampel PS da register tawki ba FIR da nauna amu CBI na register tawduna investigation sa thabawkre thaudo du da ton sing hangsing ka wunu pa ma sa ma makok to numaina pan madagi maki mama Mina hangsing amasum madomsa Lindia Laurembam ambulance amada haptuna Imphal da hospital amada police escort ka loinana pukhalakpa matamna iroi mada yamlaba miyam ambulance adu thattuna gari edur tonglakliba asokpa nupa masa masum haki mama amadi madomsa bu gari degi singtharaga phu basai bamadi mai thadun ambulance manung da lairiba ton sing hangsing mai sakpati lekide case asiga mari lainana Lampel amadi Kangpok station singda tongan ba mi hatki section panduna matamadu da FIR register tawhi hairiba nupa masa si hausik thokliba lan asida nakalani da numai kapna bada makok ta pandun aruba phibam da Imphal lekana na papukhalakhi bani haibagi report sing police ki FIR sing adu da mek sing apiri amaramda haujik CBI ne lakholiba case sing manung da daksu Chuchampur dagi lanjelakhibi mauna amana mapu ki sing na gang rape tawhi haibagi complaint su CBI ne investigation tawragani haireni su pawuk sida makhatana phongdorakli
ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ